THAWAI MIREL gi THOUMEE SINGNA JIRIBAM da THOKLIBA IRANG ASIDA LAJENNADUNA BIDYANAGAR Multi Sport Complex Indoor Hall da HANGBA Relief Camp ta Changjapham Louriba Inmate Shingga Unnaduna Awat apa Shing Yengshinkhre Yengshinkhre aduda Relief Camp ki Inmate Shingga Unnaduna wari sanrapa matung THAWAI MIREL gi convener thongam darana hai Housing JIRIBAM gi oiriba fibam masida LAJENNADUNA leiriba ireja singbu Thauna hapag loinana ngamjaba mateng pangnabagi wakalonda ngarang JIRIBAM da lakpani koki khulai paiba singna landarakpadagi Housing LAJENNADUNA leiriba JIRIBAM gi miyamgi apamba matung inna matik chaba security pidna makoibu masa masagi yumda hanjinba yananaba lengakna sinbiyu haina mahak makata ki Yengshinkhre aduda THAWAI MIREL gi ko convener paungnam sanahanbe advisor Tombram Theba Amade medical team gi Khatrimayum Joy Kumar so sarugyake Makoy no ji relief camp to lady basi sarkar gi makedagi ahawba athumba aduga nong yudaba yam nuaiba mafam anam aduga jiri dare viriba CSO sing aduga impal dagi lakpiba mayamna ekoi bu yam nuai na thambiraga so leigera leiroira akoi sagera saroira nong yugera panglang sagai bo oigera aigoi gi isagi orpham oiriba THAWAI oiriba yumpham duda ekoi athu matamda hanjal hanbiu